vigilant oirakanda hojikta thabak suba haurani ga haibasidi leibak asida yamna mokri manba Pizari Lupa crore lishing ki shenthang makhada paikhatpa Pmgsy gi thabak thouram singi manungda Lupa crore lishing ama chatrat lanna shijinnakhre haibasi tasheng-tashengle haina Mpcc ki President MLA K Meghachandra na phongdorakli ngasi Congress bhavan da pangthokpa pawgi mifam amada wafam asi phongdokladuna Manipur Pradesh Congress Committee ki President MLA K Meghachandra na hai Jorchanpur District ki Thanol Block ki manung chanba gal kap kotagi gamhoi fawba Pmgsy gi makhada package ani thona labi sem gi thabak suriba ase MPCC na hokiba November thada yengsin bachatke maduda lupa crore 3 lakh marifadara ni thoigi shenthang makhada paikhatpa kilometer 9 dagi 13 fawba sangba galkap kotagi gamhoi part 2 fawgi lambi asi financially amasong physically semba loire hajuna mari lenaba RDNPR gi engineer na certificate pitoklamki hariba lambi asigi atopa package ama oriba galkap kotagi gamhoi part 3 fawba lupa crore 9 lakh kuntaret ki shenthang makhada paikhatpa kilometer 13 dagi 15 sangba lambi asigi so financially amasong physically thabak suba loire hajuna kumjali singani kungi mars ki tang kuntra mathoida certificate pitok lamba thengnaki hariba package ani asiki makhada lambi semgi thabak asima ongbaril tadre thabak suba loidana yamlaba senfam sing lauthokre hajuna MPCC na leivak miyam da thamkraba matung mafam aduda punna yengsin khongchet ama chatminna ba RDNPR minister da MPCC na aiba cherol ama pisinki adubu yengsin khongchet chatminna bage ayabadi piraktre hena ngaklibadi package ani adugi thabak suriba contractor aduna ngarang media da galkap kotagi gamhoi fawba lambi semgi thabak asi makha chathaduna mathang chahi January fawbagi manungda loshilagini haina phongdorakpa asini masida hangning liba wahangdi kumjali singani kunda completion certificate pikraba thabak amabu matau karana makha tana amuk suga dawribano matang asida pali balengak asigi firep adu leibak miyamda khangan famthoi anti corruption cell amadi vigilance department ningthina mathau tawhanduna matik chaba khongthang lokhatribana karigino RDNPR department asi Manipur lenga ki makhada leitrabara miyamda namthak tawduna yamlaba senfam ama lauthokkiba mari lenaba engineer amasong contractor singi mathakda lenga na FIR pandana logi oiba thabak lokhatkadabani hainasu MLA K Meghachandra lenga ki puning jingshinki 2000 asuk sangaba 17 18 dagi horgana sahi taruk taret ipan masi mayam singse thabak sudana praja singna akhoi gi lambi gi comfort pidaba lambi gi nuaiba communication pidana asuk koina leithoga paisa duna pulap engineer contractor mayam punna mokhoi masen share tawrga lokthorga hujikta aikoina khang akanda congress na yengjel akanda aikoi gi team na vigilant oira akanda hujikta thabak suba haurani ga haibasidi leibak asida yamna mokri manba adagi parja singse karimata khanga maroi parja singse karimata tawba ngamaroi gana haibigi mawongda hairakpase aikoi sarkar sigi dama khanbada department sigi khanbada kari haini nokningba phawdaba su nate